खुरमजरी मिजेंग ताबिरु पुना बुताराम नोक्सरी मरुब पाउदा बर्ड फ्लू लेना दगी ngaktoknaba veterinary department na akanba section tharang makhatana lokhatli pau sandona pizari बर्ड फ्लू लेना दगी ngaktoknaba veterinary department na akanba section tharang makhatana lokhatli department asina surveillance zone oina lauthokraba lamphel da leiba ICAR dagi kilometer 10 gi akoibada thijinbagi thabak chathari department asina Imphal West amadi Imphal East ki mafam singdagi sample collection tawnabagi damak team mari marina thabak paikhatpa hokre department asina surveillance zone oina lauthokra mafam singda hojiksu yen nganu amadi yerumna singba yonba amadi puthok pusin tawbada athingwa thamli haina department asidagi khangalakli amaromda veterinary department na bird flu laina sandoktanaba tongan tongan ba section thorang kaya lokhatuna yen nganu kaya paktakna na hatagi thabak chathakrabasu surveillance zone gi manung challiba khwairamba kaithel gi mafam kaya da yerum amadi yen amadi nganu kaya fongna yonbagi thabak chathari masida department asina ngasi phawba milyeng changdri amaromda surveillance zone gi manung chanba mafam kaya da chicken center kaya hangduna yen nganu asemba yonbagi thabak leptana ngasi su chathari Hayeng May Day numita All Manipur Working Journalist Union Amjogi General Body mifam pangthok pagaloinana union asigi chahi anigi thaupunana ba office bearer sing mikhal pangthoktuna khangadauri masigi damak union asina sem saba hokre pawge malak thana tem break amatang Sri Sri Gobindaji Seba Calendar haina mingthonba English ni tara manga tara taruki calendar ama Gobindaji Temple Board na phongdona miyam da khangan khre Calendar form bagi thawa maduda Temple Board ke Vice President ex MLA Dr. K.H. Loken Singh Executive Officer DIPR gi Director Salam Somorjit Panji Sanglakba B Rajendra Sarama amadi atai miyoi kyana saruk yaki Vice President K.H. Lokena puthokliba calendar asina miyam da kana bakaya piba ngamlagani haiki Board ki Panji Sanglakba Rajendra Saramana Manipur da Gauriya Vaishna dharma chatliba miyam da dharmaga mari leinaba thawdo wathok thaban na chingbada chayetna balakpa kaya mamang da thoklambadu ngasi puthokliba calendar asina ko khanba ngamlagani haiki calendar si hari so lising ani ga tara manga tra to kin masi mamang da koina raj mantri ba ba haiba akoi kuina gi chahi gi sefung de su calendar si yaw khre bani adu madun la ri oi bani na adi pak san sandokpa ngam da badun maram mo daga habanda deba kan da chahi na balak du ko khadang su ko na ba haidna akoi calendar si tok jabani calendar si da akoi haban yawre adu deba karma govinda da kari kari function na maru bage haibna chingdu calendar sa koi reflect to Lamdam sigi mafam kaya da pangthokliba mela singda jwargi masana kaya haptinduna sel tanaba honariba asigi matangda khanna nainabagi tharamama ngasi Manipur Press Club ta pangthokre mela monitoring cell na sinduna pangthokiba khanna nainabaduda sel sigi legal advisor P Tolena mela da jwargi oiba masana kaya hapana lamdam sigi miyoi kaya da masana si haina kiduna chaitheng kaya pirakpa yabana matam leiningai da semdok hawba tangai fade phongdokhi masana kone gambling sinani ana hujik problem ke sakon uisdi Hoca umum itu ngata, ini mama nggak suka kau inau sing demi lah, inau sing inau dah hai kan, noi tuan di balik dah umum dia umum nak di kota kan. Hei umum tadi generasi kan siapa nak buat, bukan si hai buat ni, loteri si gambling sing dia, nak si yang player kata hai, loteri gambling sing dia, jadi wah itu umum thoga loteri pi tahu dia kata, ya dia bang. Manipur da lairiba disabled persons singna thengnariba issue singda paikhatpa yaba thaurang sing paikhatnaba mari leinaba official singda khangan gre haina Ministry of Social Justice and Empowerment ge maikai dagi Relief Center for the Welfare of Differently Abled Persons Manipur da khangalagle hairi Relief Center for the Welfare of Differently Abled Persons Manipur ge Secretary Moirangthem Premier na Manipur da lairiba disabled singi damak mityeng sangbinaba Ministry da pisingkhiba memorandum da yauriba singsu thabak oina lokhatlagani haina su khangalagle hairi Pawgi marak thana tema break amuka hanna Manipur Building and Other Construction Workers Welfare Board na Building Construction Workers singi phangkham thokpa khudong chaba sing athuba matamda phangan biu haina All Manipur Building and Other Construction Workers Welfare Federation gi advisor Kunjakesor na phongdorakli hiram siga mari lenena federation asina pawgi mifamama ngasi Manipur Press Club ta pangthokpada wafam asi mahangna phongdokhibani mahangna makhatana Manipur Building and Other Construction Workers Welfare Board na Building Construction Workers singi phangkham thokpa khudong chaba sing phanghandabasi pende sarkar hiram sida milyang sangbiu haiki phangbe base federation phangna hona When na federation ki se top era pato ka members ni kasi yang madera koi concerned worker lei ko ni se Manipur lei ko se ba phangna ko
Thongju Kendra ki Kongba Khetri lekai da Kendra ki MLA TH Biswaje Nakatpa Community Hall ama miyam da khusi nakre Kongba Khetri lekai kora khongda pangthokhiba thoram da Kendra ki MLA TH Biswaje Community Hall asigi Management Committee ki President KH Yaima amasung lekai gi miyoi kyana saruk yaki wangang khibasingna Kendra ki MLA na miyam gi damak paikhalakliba khongthang asi aphabani haiki MLA Biswajit na miyoi kharana chakho tharangi thabak paikhatpada ayet pa piba haiba asi miyam gi hakmat pani miyam gi thabak paikhatpada mateng pangbiyu haiki koi package ani ma phangi handa package koi tum kendra da mari ma phangi mathang da so koi mari manga la kani ha bachi di wakalon gal to koi expect tawjani English ingani tara manga dagi tara taret phawbagi oina All Manipur Working Journalist Union gi thaupuba sing khananaba mikal hayeng megi tang amagi nungthil pung amadagi mari phawba Manipur Press Club ta bot thada nagani haina mikal asigi returning officer oriba Salam Bharat Bhusana ngasi pawmi singa unabada phongdokre Manipur Press Club ta pangthokpa pawgi mifamadu da President phamgi damak nupi ama yauna miyoi anina lamba tawnari Standing Committee gi damak miyoi tara taret na lamba tawnari hayeng mikal asida punna Union gi member chanidara ni thoina bot thada nagani bot thada balakba union gi member singna DIPR gi card media organization na piba card natraga amju na piba card sing loina birakadabani press club ki hall number 2 da pangthokadariba mikhalla sida makhal amatagi electronic device pusinba yaroi security gi section thawanga loina na pangthokadariba mikhalla sida campus manungda journalist nataba miyoi changba yaroi bot masing thiba hayangmak chathagani haiki sai election si bhajanan thina amna free and fair oina pangtong nabi tongcha loina sem sabal lore ga vote thadaba he hoba pung amadagi na mari bhawa adagi mari dagi kan kan na yam tuna ko vote masing dum thi ne ko gap le la royo maya mangsa ko ye kan masing thi ban ho ni adaga vote thadaba hobodagi na ko ye result laptop adu bawa कोई प्रेस की प्रीवियस साइड कोई प्रेस क्लब की कोई कंपाउंड साइड जर्नलिस्ट नतबा नन जर्नलिस्ट अमता से चंगना बा के सेम सावल लोय लोयना कोई सिक्योरिटी जो कोई मतिक जाना कोई सेम लेगे दुगा कनागुमा फोटोग्राफर मना फोटो नम जगे हरगदी माई माई कैंडिडेट खंदे नमनिंग जो योंग बा अदुगुमदो नमक सुकादे याय अदुदी फोटो नमक थोकिदोबा Amaronda democracy gi mari suba makhong ni hainariba media na sarkar ge aranba asoiba kaya miyamda amadi sarkar da khanghanduna khunaibu afaba mayonda poraknabu hotnabada natana tongan ba thodo wato kaya miyamda khanghanba gi thabak tawriba media da leiriba miyoi kaya ge apunba body ama oiriba All Manipur Working Journalist Union hamju gi hayeng pangthokadariba union gi chahi ani gi thaupu naba khangadariba mikhal asida mirep oiriba kaya na mai pak tabaya de haiduna akan mamawongda mikhal gi campaign tawbaga loina na hotel phawba nektuna chak khang bagi thabak chathana rakle pawmi gi sinphamda leidana leba ki thabak tawribani hairiba pawmi kayana ponsinduna semba All Manipur Working Journalist Union gi chahi ani khakki thaupu nabagi office bearer khanbagi mikhal icham chamna pangthoktuna marup mapang oiba mawongda thaupu naba khanbagi mahutta ka hena chading tawduna tonganba media ga mari leinadaba lupsing amadi lanai miyoi singna sel gi tengbang piduna hotel da phawba chak khangduna bot khombagi thabak chatharakpa asina union gi mihut oibada kadi kana ba phangbage haina nakal kaya dagi hangnarakli oidakleba phiba masi icham chamna picture mamongda union gi mihut khanna nabagi thoksil kanglot amagi makhada paikhat haudrabadi matam khara gi matungdadi sakti amadi paisa yaudana union gi mikhalda mirep oiba ngamlaktabagi phibam da lerakpa yai haina akhang aheising namot pinarakli BJP lamlai mandal na sinduna sawamong thongkong da leba Kumanthem Sarat Kumar gi yumda nongmagi oiba political conference pangthokpaga loinana lamlai mandal development committee semkre committee asigi makhada lamlai kendra da laiba lambi thong amadi atai chakwa tharangi thabak sing angamba thakta paikhatkani hairi ngasigi political conference aduda mandal asigi L Muhindro Manipur BJP Pradesh ki RTI cell gi convener Mongjam Poirei hanba amadi atai miyoi kaya su saruk yaki Wangang kibasing na fongdok na kibada polling station ni fudagi mihutsing khallaga conference asi pangthokpani chahi kaya congress na sasan tawrakpada kendra asida kari ahong balakle masi aikhoi punna khangmina batangai fade BJP da candidate oina na hotna riba singna hayeng ticket phangdraba kanda atopa party da leptana ba hwafam kaya fongdok na ki
oirai hanbana kendra asida PDS amadi local area development phanda niyom lana thabak taramlabadi BJP da changlak ticket phangbadi wagani corruption da haraba Congress sarkar asi laihandana ba pandamda BJP na kanna wak tawbani haiki KH Sarachandrana Kendra asida mai ising analayang amadi education da atai kendra ga yengnabada sothana lairi English maga chamapan humbudra ni thoidagi mihut kaya laikhrabasu hauti fawba chawkhat lamjel da awanba purakpangamde miyamgi khallaga thabak tawgadaba miyoida miyamgi mihut oihanba mathau tai haiki inang lakpa hosta le bo khoi jengsan bina ba mi se dai chaba mama mapa le chaba dung ba kendra mani haibada thidum haiman thokta braina khal Marupa Amuhana Bird flu laina dagi ngakthok naba veterinary department na akanba jackson thorang makatana lokhatli mejeng tabir kunang po amukan khurumjari